Ngasi nungdang phongkiba Leiba Meragi Pauksedagi Maroiba Paukara Kangachiraga Miam Kulo Tamjarange, Kuki meitei singna Sabungkhok khunou Santi khongbanna chingba Leiba meitei khul singda nomai kapsinduna landa silakre. Kanglu anigi irang asi hek haurapodagi Kuki meitei singna yamna toyna nomai amadi bong kapsinduna andarafam oiriba Imphal district ki Yangapopi police station gi manungchana Leiba Sabungkhok khunou Santi khongban thana popina chingba meitei khul sing asida ngarangsu Kuki meitei singna singthaktagi nomai round kaya maru kapsilaktuna landa silakre haidi Paukse asina mafam adugi khunjasingdagi fangba paugi matung inadi ngarang pung 9:30 taba matamda Yangapopi maningting amadi phaimoromdagi Kuki meitei singna nomai kapsinduna meitei khul singna landa silakibani Chaurangna nomai round 30 rom hena machit oina nomai kapsilaki maduna meitei khul singaktuna leiriba MR amadi BSF kanguna handuna nomai kapki haidi pawachuna hai nomai kapagi pawachi tabadagi Jat Regimengi gari ani amasu thodok thokfamda changchilaki madudagi Kuki meitei sing numidang pung 4:30 taba matamda nomai kappa lepki nomai kapsilakpa aduda Sabungkhok khunou Santi khongban amadi Yangangpopina chingbada leiba khulsing mayo kayade lanjenaba fawba yauri haiki hariba meitei khulsing asi Kuki meitei singna domina tawduna leiriba phaimol Kuki khulomdagi yamna toina singthaktagi nomai kapsilakpadagi Thanapopi Primary School da MR kanggu haujik ngaksembagi thabak tawduna leiribani loina Thanapopi de leiriba Emmanuel English School da su BSF ki kanggu leiduna ngaksenduna thabak chathari khunjasingna phongdoropagi matung inadi hariba meitei khulsing asi ga thangnana chinggi sarukta leiriba Kuki singna haujik su bangka kaya saduna Kuki meitei singna thomjinduna leiri maduna athuba matamda lengangna miyeng changbiduna hariba mafam aduda leiriba Kuki meitei sing asi takthokpiyu loina bunker sing sidukpiyu maduna trabadi makoina kapningba matamda nomai kapsinduna landabagi thabak asi leptuna chatharakpa yabagi akiba lei haina su phongdokhi Manipur da khongdararoi sira haina khale Risipriya kangujam aina ima leibak Manipur ge damak sagatjaramba asade kayani adubu ai amo hana iramda Manipur da khongdararoi sira khale haina child environmental activist ama oina malem simba thungna khangnarabi angang oirabi Manipur macha Risipriya kangujamna phongdorakli Risipriya kangujamna social media da thadorakpa post amada phongdoraklibadi aidi miramda chawjaraklabasu ireba asida pokpani Leiba asida sijage khana angamba honaduna lakhibani adubu ngasidi tayonare aigi wakhal alamlei kanada su waraujade haina phongdorakli aimo masani haiba miyoi ama sugunu makha lekada changsilakpadagi faraga police ta sinakre ngasi nungthi pung 3:30 taba matamda Kaching district ki sugunu police station manungsana sugunu makha lekagi khulngakpa singgi bunker mafam tamna changsilakpa paremaya dagi aimo masani haijaba nupa ama mafam aduda ngaksembagi thabak tawriba MR gi kanguna pharaba matungda mafamdugi maira paibi singda sugunu police station da khusinakre hari paw asina hai kanglu anigi irang asigi khwaidagi kanba sugunu makha lekai leiriba khulngakpa singgi bunker mayada miyoi asina laklaga hangkat handa chatuna kuyeng yengduna leibadagi chingnabadagi MR kanguna hana mahakpu fakhi aduga mafamdugda maira paibi ima singa loina machin hanglaba matungda sugunu police da sinakibani hari miyoi asigi masa pumba check tawba matamda mobile phone yorambadagi fagatki machin hangba matamda psycho ta chakadabani mafamduda leiba Kuki chingba singa unagadabani haibana chingba phongdokhi hairi loina haujik makha taba wahang pawong chathaduna miyoi asigi asengba masa khangdongnaba hotnari haina pawasina hairi Citizen Club na komba mafam ahumda nomai kapsilamliba adu kari maramgino miyang khangna sengdokpirau N Mohendra soibam leikai Citizen Club na komba mafam singda haukiba April 19 da ahanba tangkaki Lok Sabha mikha pangthokiba numi adugi numidang pung 12:30 taba matamda mafam ahumda nomai kapsilambagi thawong adu akanba mawongda condemn tawrakli mi kungna taba yumlakta nomai kapsilambagi mawong adu kanana kari maranggidamakta chatharamlibano haiba athuba matamda leibak miyang khangna sengdoraknaba hairi hiram asigi matangda ngasi Citizen Club na pangthokpa pawgi mifam amada President Nauren Mohendro na pawmisingna phongdokhibadi Citizen Club na komba mafamsingda kanagumba miyoi warak watemba matamda club asida hana mangjongnuna paw phawpiraknaba mangjongnuna khangankiba leikre amaromda club asida mikhalga mai lenina thoaningdaba thodok thoktunaba club ki oiba firep lokhibasu leikre hari mahana makata na hai athuba matamda numit aduda sakhangdabasing aduna yumlakta nomai kapsinduna miyamda
ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯂꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯊꯔꯝꯃꯤꯕꯅꯣ ꯍꯥꯏꯕ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯜꯂꯣ ꯇꯝꯖꯔꯝꯒꯦ꯫ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯐꯣꯔ ꯄꯤꯁꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯔꯤꯉꯩꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯃꯈꯥ ꯆꯠꯊꯍꯟꯈꯤꯗ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯂꯦꯛꯁꯟ ꯑꯗꯨ ꯐ꯭ꯔꯤ ꯑꯦꯟड ꯐꯦꯌꯔ ꯏꯂꯦꯛꯁꯟ ꯑꯣꯏꯈꯤꯗꯕꯒ ꯂꯣꯏꯅꯅ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯈꯤꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛ ꯍꯟꯅ ꯔꯤꯄꯣꯜ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯐꯣꯔ ꯄꯤꯁꯀꯤ ꯏꯃꯥꯁꯤꯡꯅ ꯀꯩꯊꯦꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯕ ꯌꯥꯔꯣꯏ, ꯃꯤ ꯄꯨꯟꯕꯅ ꯆꯤꯡꯕ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯏꯃꯥꯁꯤꯡꯒ ꯄꯨꯂꯤꯁꯀ ꯆꯥꯎꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈ꯭ꯔꯦ꯫ ꯏꯃꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯏꯍꯥꯛꯇꯅꯤ ꯃꯤꯗꯤꯌꯥꯁꯤꯡꯗ ꯄꯥꯎꯗꯝꯒꯗꯕꯅꯤ, ꯃꯇꯝ ꯁꯥꯡꯅ ꯂꯧꯔꯣꯏ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯪꯈꯥꯏꯅꯕ ꯄꯨꯂꯤꯁꯁꯤꯡꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯆꯥꯎꯅ ꯃꯨꯠꯅꯕ ꯊꯣꯛꯈꯤ꯫ ꯃꯇꯨꯡꯗ ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ ꯅꯨꯄꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯌꯥꯎꯕ ꯑꯍꯦꯟꯕ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯐꯣꯔ ꯄꯤꯁꯀꯤ ꯀꯟꯚꯦꯅꯔ ꯔꯥꯏꯁ꯭ꯔꯝ ꯃꯦꯃꯅ ꯍꯥꯏ ꯀꯝꯃꯤꯇꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅ ꯄꯤꯔꯤꯕ ꯑꯄꯥꯝꯕ ꯃꯤꯍꯨꯠ ꯈꯟꯕꯒꯤ ꯐꯖꯈ꯭ꯔꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯦꯅꯥ ꯇꯥꯔꯕ ꯃꯇꯨꯡ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯅꯝꯐꯨꯗ ꯐ꯭ꯔꯤ ꯑꯦꯟড ꯐꯦꯌꯔ ꯑꯣꯏꯅ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯔꯒ ꯅꯝꯐꯨꯗ ꯚꯣꯠ ꯊꯥꯗꯈ꯭ꯔꯦ꯫ ꯚꯣꯠ ꯊꯥꯗꯈꯤꯕ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ इलेक्शनꯒꯤ एजेंट चिंथोक्लगा फूबदा नत्तना नुपी फाव फूकीबा नोमैना कापदगी असोपा याउखिबा अदुबो फ्री एंड फेयर इलेक्शन तौरिब्रा खुलाई पाइबसिंगना तौनिंगबदा तौबदा येंगदुना लैखिबा पुलिस ऑफिसरसिंग मखोइगी मथौना कदादा चक्रे मिचम फूरबा किहलबा फावबदा ऑर्डर पीदे हाजुना येंगदुना लैथोक्लिबा अदुबु मियामबु ngaksenदुना लैरिबा सिक्युरिटी हाइरिबसि leiba asibu law and order leiribra democracy na piba haksing miyamda phanglibra haibadu miyamda khanganbiro nomai kapsilamba miyoi ahum fare haribadu kanakno haiba miyamda khangangadabani atopa mafamda nomai kapsilangkhiba mi purangkhiba sing adusu athubada faraga miyamda kanano haibadu khangalu loinana namfu safu tawkhiba polling station khudima amu hana lengakta bothada naba sinagadabani namfu safu da miyamgi makkani haibadi miyamna yaroi haiki langsai thongnana condemn tawrakli hauji manipurda thokliba irang asida ima leba kanaba tholakliba ichin inang mayambu ngala oiduna leiriba ima evel singna onsil lakuna makhuda khulai paire haiduna namfu hafu tawbagi thabak lepiyu ima evel singna lauriba thawdang asigi taliba mikhal asina maram oiraga matungda ima evel singna khud thaba chatharagadi langsai thongna kaksingna tumina lairoi haina langsak thongnagi campaign khedri rajibna phongdorakli ngasi langsai thongnagi office da pangthokiba paugi mifam aduda mahakna makha taraduna langsai thongnana mikhal mamangda pangthokadriba mikhal asida khoi masel marakta imunai mu tahanba yabagi phibam ubadagi tholiba irang asi nemtharaba matungda mikhal asi pangthoknabagi pandamda bite lelina chingba kaya pangthokuna miyamda appeal tawba laikhre adubu mikhal asi nampuda pangthoktaba yade praja mayam hatlagera siragera habagi wakhalonda nampuda mikhal asi pangthokpasina maram oiraga thoaningdaba thawdoksing asi tholokpani haina sumahana phongdokhi